Kuki gi yum zomi na thugaira me haire ngarang sisi pu khuga damaya zomi gi area da Kuki IDP sing na yum sajalak padage zomi na yum thugaira ga maisu tharam le haire Naga Women Union na Kuki sing puthok pusin tawba thingki gani haina phongdorak le Senapati District Headquarter gi Monday Market leba Naga Women Union gi Zerol amana mamang thagi tarahundoi da farga puki badagi makok kakpa yauna tam thiba maong da hatokiba nagamisam taruki waroshin porak tringai gi serakta CRPF ki Cobra Unit amasung ataina Kuki phuruki tongan bamyo singpo Naga inhabited area singda ngak senduna puthok pusin tarakli basi yaning di haibaga loinana misam tarukhat kibagi matang da manung mapan phawna uba chapchaba phirep ama marilena ba authority na laroktriba phawba makhata na chathaba yaroi haire Zerol asina makhata na hai naga misam taruk pu pharaga pu khraba matung da tamthiba maong da halamadagi thasagi tarada phangkhibane makhoi bu pharaga pu khiba thodo adu haujik tha amaga makai phajilak lei haujik phawbu da miyamna hanjin appeal tawrabasu ai be Zerol sing pisin ba yauna demand sing tawrabasu thodo asida sena ba KNP ge kadar sing masakhang dok pangamdre haire haujik phawbu da leikhidraba naga misam taruki mung manung amasung miyamna thodo asigi justice ngaire ngasai ayu angan bada kangla tongbigi ngarang ayu angan bada kangla tongbigi namding long da security parcel singna naga miyam da sathakiba ahen ba thong adu condemn tawi hairaduna asuguma thodok singa sina makhata na thoraklabadi masigi texak lenga na puga da bani haide Congress baban da khut thana badagi youth Congress ki president Ras Medi City da pukhatuna layeng khre haide Thajadara thokpa thodok amada Imphal gi BT Road ta leiriba Congress baban gi manungda Manipur Pradesh Youth Congress Committee MPYCC gi President Wahengbam Ananda khut thabadagi Ras Medi City da pukhatuna layeng khre haide thodosigi matangda MPYCC gi miyoi amada hangbada thodosi ngarang numidang wadam thokibani numit kharani gi mamangda baban asida leiba Youth Congress ki office ki ka solon silambagi thodo ama mangjongna na thokre MPYCC gi office ki solon labasu tangai fadana mathau taba thabak thoram sing pang thoktaba yadabanina so thugairaga sijinarakibane ngarang numidang waram Youth Congress ki thomi singna yamna formal oiba maknatrabasu mifam ama pang thoktuna mari lena wafam sing puthoktuna khanaringaida MPYCC ki hanagi president oirambadagi haujikna Manipur Pradesh Congress Committee MPCC ki General Secretary ama oibada natana Youth Congress ki in charge su oiriba ningthaujam popular na Youth Congress ki president da khut tharakibani haide Sigi matangda pauses na phangba to pau ge lekhuna haibada khut tharakhraba W Anand panthadana Imphal gi .aoc da leiba Ras Medi City da pukhatuna layeng khre Youth Congress ki thomi amana sumaha ki X-ray na singba lauduna yengba haukre haina phongdorakhe amarom da Ras Medi City da layeng nabagi da mapurakhiba W Anand na phongdokhibada thodo si khwaidagi pangdaba thodo ne amasung baba na sigi puwari da amukta thokhidreba thodok ne haina akanmo ongda yaning da phongdokhre mahana Youth Congress ki president da khut tharaklibasi MPYCC khakta da nate non balance pamjaba Congress party gi thomi punamakta khut thabane haina su phongdokhe thodok sigi matangda Manipur gi Congress lusing basingna mahaki mathakta action lawgudra lawridra haba wafam hangladuna Indian Youth Congress ki Manipur gi in charge su oidiba General Secretary da wakat kani haina phongdokhe karigumba pendaba lerabasu khut thabagi thabak tawnade ahanbo ina Congress baban da satharakiba thaba ase khwaidagi pangdabani hairaduna matung tarakpada thohaning di haina su phongdokhe Mahiroi nupa macha singda natai chadaba thong sathai haiduna mara siriba headmaster gi anticipatory bail prayer court na reject tawkhre Kendra Bidaloi Lamphel gi headmaster ne haba masagi sahi home forum suraba Haisnam Jugindro apokpalai khidraba Jaima kawba mioi amana mahisang asigi nupa macha mahiroi singda natai chadaba thong sing sathare haiduna wakalakpadage mahaki mathakta Lamphel police station na pokso act section 8 ki makhada case FIR number 148/6/2026 lokhalakpadagi mahana case asidagi anticipatory bail ABPBO haina tawrakhiba prayer court na reject tawkhre mioi asina case asidagi anticipatory bail PBO haijarappadagi Uri-Poksera court complex da leiba special judge Pokso Imphal West na criminal miscellaneous
AB case number 24 of 2026 lokhatuna masigi wire satharakibane tha asigi kungani thoida anticipatory bail prayer asigi hearing satharaba matungta reserve tawduna thamlakiba order na ngarang judge yumkham rotharge court na laothokhibane court na pikiba lamai taret panba order asida petitioner asina mahakpu case asidagi anticipatory bail PBU haijarakiba prayer reject tawre haina laothokhe panba yabadi petitioner asida tha asigi mapanda su court na interim pre arrest bail pibaga loinana bail asi thengkhang khara da sangdo halakibane aduga mahaki mathakta lamphel PS na wakalakliban aduna police ta phongdorokpagi matungina school asida class 12 ta tamlakhiba mahaki machin manauna headmaster asina mahisang asigi mahairoi singda natai chadaba thawong sathare habagi wafam phongdorokpadagi masida yumpham oiduna lamphel PS na case asi register tawduna lokhatkibane haide Church leader ahum hat kibagi case ena pai kre thijinba hokre haide May 13 da Kampupi district ki Scotland amasung Kojim gi tainaba mafam da thokiba ambush da Thadau Baptist Church ki leader ahum hat kibagi case National Investigation Agency ena pai kibaga loinana investigation chathaba hokre paw sesna phumba paw amagi matugina May 13 da thokiba ambush da church leader ahum hat kiba thodo aduna maram oiraga makata na hena achowa wa thokia oirakpa yaba phibam oirakpadagi center na case ase ena thijinaba khangan khibane thawdo da Manipur police na lokalamba case adu Union Home Minister gi yathang matungina na amuk nauno resta tawdona thijin humjanbagi thabak haukhibane haide pausna makhata na hai na nauno thikalakhiba FIR adu da Kampupi district ki Scotland amasung Kojim gi tainaba mafam da khulai paiba kangbu singna gari adubu 0 point nomai kap sinduna ambush adu sathakibane ambush adu church ki luchingba mioi ahum aduga loinana punna mioi taret na Churchanpur da laigi oiba thorom yauraba matung Kangpokpi da amu halakpada thokhibane haide ambush adu da mioi ahum adu siraga lemhoriba mioi mari aduna asopan nangkhibane haina FIR adu da mayek sengna palle Manipur police na pairamba case adu NIA da transfer tawnaba tholakhiba Home Ministry gi order aduna hai khulai paiba kangbu na ambush thaduna misam miyam hat kiba thodo aduna misam miyam bo akitu jungpo hanke masida sunatana hairiba ambush adu asamba lalong amanate hairaduna makhata na achoba lalong kya leramba yai khalakpadagi NIA da makhata na investigation ase sinabani haba wafam yawi haina phongdorakle Operation Chathari mara leiba sing phaduna chapchaba cherak pigani haina biren na phongdokhre Kuki khulai paiba singda phajiluraga thadorakraba matung wakalaina oiduna Jennings da laikan aduna leiriba konsa khulgi naga nupi sing anang Manipur gi hanagi chief minister nongthombam biren na hospital da chatun hakthengna na yingsin khre biren gi ngarang yingsin khongsara duga mari leina na mahaki Facebook account da thagalakpa post ama da phongdorakhiba Warolda hauji akanbogda operation chathari maraleba sing phaduna makhogi phangpham thokpa cherak sapchana pigadabane mana makhata na posada da high Jennings da layengduna leiriba singi phibam ubada thawai wakhalasi awaba phawi makhogi haksang phara leina ba madi layengliba asida angaba mateng pangane makhoina thengnarangudaba awaba da saruk yaduna makhogi thawna handana ba madi athubada phagalakna ba ishwar gi mafam da thaunijari haina phongdokhe panbayai Kuki kholai paiba singna naga nupa nupi sing yauna mioi kya pha kharba matung nupi sing thadorakhibane aduga nupa taruk thadorakhidaba amadi masigi matung mihathina hat kibagi thaudokta wakhal gi laina lakpadagi makoi Jennings da pukhalaktuna layeng sathakibane Tribal community bumirai bire haina TYCM na phongdorakhre State government lamdam asida leiriba tribal community singbu mirai bire amadi thawoi bidre haina The Tribal Youth Council Manipur TYCM gi maikaidagi lengakta sauna maral sirakre TYCM ki maikaidagi phongdorakhibada state government na thamoi sengna tribal community singbu saukhanaba honabidre state government na tribal department sing amadi institution singda miyeng sangbidre Directorate of Tribal Affairs and Hills Department Tribal Research Institute amadi Manipur Tribal Development Corporation Limited ki hangdura leiriba post kya recruitment matam sangna tawbidana thamle irang marak oirabasu state government na tongan government department singi anauba amadi pending leramba recruitment gi thabak sathake adubu tribal community singa mari lenaba department singide ngasi phawba recruitment tawbiba leitre loinana hojik leiriba tribal community singi department amade institution singda man power watpagi mayok nariba khudong sa da singa sigi matang da so yengsin biba leite development program kya da so thengtha handuna thambire haide
Directorate of Tribal Affairs and Hills Department ki oina staff pun chamaga kunthraga nipan lom leigadabagi manungda hojik subnagi staff kunthraga nipan khaktana thabak tawduna leiri staff chama hen hangduna leiri Tribal Research Institute TRI ki oina su staff kunthraundoi leigadabagi manungda subnagi staff taraundoi khak thabak suri post kun hangduna leiri oina Manipur Tribal Development Corporation Limited ki oina su punna staff chamaga subna nipan leigadabagi manungda hojik maudra ni thoirom khak thabak suri department asigi jo post humphuni palom lobidana leiri haina su phongdorakle Naga misam taruk pharaga tamthina hatpada police constable ama chenabra senadabra chapchana khangdre asengba khangdoknaba mahake mathakta confidential inquiry chathaba haure laimakong police station dagi kangpokpi district police ki reserve line da transfer taure mahake CDR analysis pangthokle amasung CCTV footage examine taure hade mamang thagi taram doida kangpokpi district ki gamnom sapramina PS na konba leilon wifi kuki khuldagi sahi ani amasung homudrani thoi shurabi ani yauna nupi tarani thoi amasung nupa sing asigi manungdagi kharagi mapuroiba sing yauna nagami cham taruk khulasigi khunjan nupi singna hana pharaga makhoina kuki terrorist khutpu amada Mamit amasung makut pullaga sinakhiba thaudokta misham nupa taruk pukhiba terrorist singi manungda laimukong police station da posting laiba police constable ama yawi habagi wafam numit asida pharbadagi thadorakraba nupi singi maraktagi kharana phongdoklabasu thaudo asida mahak serei natraga senade haba sabsana khangba ngamdre thaudo asi thokiba tha ama henjelakpaga iroinana mamit amasung makut pullaga phadra pukhiba misham taruk Reverend Dr. Manu Thiomai Hanrongwi Thiomai Penredung Sawang Kaliwangbao Anovumai Kenpibo amasung Dilip Thiomai bu mihate na halaga phumjilambadagi masing yamlaba combined force na makogi haksang singi phibam kaina phongkhibaga iroinana thaudo asigi case ahanbada gamnom saparmena PS na lokalabasu Manipulenga ki maikaidagi National Investigation Agency NIA da khusinakre hairakpadagi thaudo asigi khongoli rubada police constable si senai natraga senade habagi wafam laikhai taramdaba thengnabane thaudo asi thokibaga mathangi numita konsakhulgi chairman D Adam Liangmai chahi kunthraga mari apokpa D Tombana complainant oiduna sekmai PS the complaint report ama file tawrakibane report adu sekmai PS the officer Izahar oina lauduna 0 FIR number 0075 2026 under section 140 clause 3 142 127 clause 6 310 clause 6b BNS lokhatkibane adubu thaudok thokriba mafam ase gamnom saparmena PS ki manung chanbanina case asi sengmai PS na police station asi da transfer tawkibane haide Amor akai hundokanu hairubada khut tharakle haina phongdorakre amor akai sing mafam chadana hundokanu hairubada others hospital ge staff amana na thaukari lei hundok ninglaga hundokani haibada natana akalaring singba wahai singang sakpagi mathakta maida khutumna ahumlak thilakle haina social upliftment welfare organization nomaibungi president khetrimayum umes na pawmsing da phongdokre ngarang nokthil pungmadi makhairom tabada press club ta pangthokpa pawgi mifam da mahana wafam ase phongdokladuna hai urei lomba konang makhongdagi chief secretary ki quarter leriba area asigi lambi parengi nakal da kanaguma singna amorakai amadi phata hodi kaya paisile amorakai sing hondokpham oirakpadagi nahan mahud loisang da complaint lakpadagi ngarang mafam adu da hakthengna yengsilaba matung da paisilam liba amorakai sing adu lokthok na ba paw phawna ringai da others hospital staff amana bucket amada amorakai sing puthoklaga haidokpa ubada staff adu da karigi amorakai sing hondoklibano mafam chana hondokpa yadrabara hairubada staff aduna phajadaba akalaring singba wafam kaya sijinarakibane thaudo ase khudam sangdam oinaba mobile phone lokthokna video namnaba honabada khanghaudana maida khutumna ohumlak thilakibane haire laingak na lu na naba honariba sida saugatuna amorakai sing mafam chana hundoksi hairubada khut tharakpagi thaudo ase lebak macha tadaba thawongne hairaduna laingak na honarabasu miyamna saugatrabadi aremba tagane lu nanbana ikoi khudimakta kana hangadoribane haike ngarayo pung 13 makhairom tarakpada thokiba thaudo ase matangda maha masamakna complainant oidona porompat police station da complaint report amasu file tawkre haike ngarang Kuki sing purakpada thinglubada irang thokre hade executive force na Imphal International Airport ki Kuki ki mioi kontrarom akan mangak sen ga loinana kangpokpi tamna purakpada thinglubada ki ngarang irang thokre mioi tararom asopan nangbadagi laikana khre hade Makhan Area Chief Chairman Association Manipur na Makhan Kangla Tungbigi akoibada khudaktagi matam kaktana total shutdown laothokhre
ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯖꯨꯟ 16 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯅꯥꯝꯗꯤꯂꯣꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯀꯨꯀꯤ 30 ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡꯗ ꯍꯥꯞꯂꯒ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯔꯛꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯀꯨꯀꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯃꯌꯥꯏꯗ ꯊꯣꯔꯛꯇꯨꯅ ꯀꯨꯀꯤꯁꯤꯡ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯂꯝꯕꯤꯗ ꯇꯌꯥꯔ ꯃꯩ ꯊꯥꯕ, ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃꯁꯨꯡ ꯎꯁꯥ ꯋꯥꯁꯥ ꯀꯌꯥ ꯄꯩꯁꯤꯜꯂꯒ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅꯕ ꯊꯤꯡꯈꯤ꯫ ꯀꯨꯀꯤꯁꯤꯡ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯅꯝꯗꯤꯂꯣꯡ ꯈꯨꯟ ꯌꯧꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯟꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯁꯨꯡ ꯃꯣꯛ ꯕꯣꯝ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯕ ꯑꯗꯨꯗ ꯃꯤꯑꯣꯏ 10 ꯔꯣꯝ ꯑꯁꯣꯛꯄ ꯅꯪꯕꯗꯒꯤ ꯂꯥꯏꯀꯠꯅꯈꯤ ꯑꯃꯁꯨꯡ ꯈꯣꯡꯖꯪꯂꯣꯏ ꯃꯉꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯐꯥꯔꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ 5 ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:45 ꯔꯣꯝ ꯇꯥꯕꯗ ꯊꯥꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯀꯨꯀꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯨꯕꯒꯤ ꯊꯕꯛꯁꯤꯡ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯗ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥꯟ ꯑꯃꯁꯨꯡ ꯅꯝꯗꯤꯂꯣꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥꯟ ꯑꯦꯔꯤꯌꯥ ꯆꯤꯐ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯄꯨꯗꯨꯅ ꯆꯠꯄ ꯑꯃꯁꯨꯡ ꯃꯔꯝ ꯆꯥꯗꯅ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯗꯛꯇꯒꯤ ꯃꯈꯥꯟ ꯀꯪꯂꯥ ꯇꯣꯡꯕꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯈꯨꯗꯛꯇꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯇꯠꯂꯦ, ꯒꯥꯔꯤ ꯀꯌꯥ ꯂꯝꯕꯤꯗ ꯄꯔꯦꯡ ꯂꯦꯡꯈ꯭ꯔꯦ, ꯍꯥꯏꯋꯦ 102A ꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯁꯥꯟꯇꯤ ꯈꯨꯅꯧ ꯃꯄꯥꯗ ꯂꯝꯕꯤ ꯅꯤꯡꯈꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ NHIDCL ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯐꯥꯎꯅꯕ ꯌꯥꯈ꯭ꯔꯦ꯫ ꯍꯦꯚꯤ ꯚꯦꯍꯤꯀꯜꯗꯤ ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102A ꯁꯨ ꯁꯦꯅꯥꯄꯇꯤ DCꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯅ ꯖꯨꯟ 18ꯗꯒꯤ ꯖꯨꯂꯥꯏ 18 ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯊꯣꯛꯂꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7:20 ꯔꯣꯝ ꯇꯥꯕꯗ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯁꯤꯕꯤꯂꯣꯡ ꯑꯃꯁꯨꯡ ꯀꯩꯃꯥꯏ ꯈꯨꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯁꯥꯟꯇꯤ ꯈꯨꯅꯧ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯏꯅꯧ ꯅꯧꯅ ꯁꯥꯕ ꯀꯜꯚꯔꯠ ꯑꯃꯒꯤ ꯍꯦꯛ ꯃꯄꯥꯗ ꯐꯤꯠ 90 ꯔꯣꯝ ꯅꯝꯊꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯈꯥꯏꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CRPF ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯣꯛꯂꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯇꯨꯅ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯆꯦꯟꯊꯈꯤꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯣꯏꯅꯥꯝꯂꯣꯡ ꯖꯤꯔꯣ ꯄꯣꯏꯟꯠ ꯑꯃꯗꯤ ꯅꯨꯡꯗꯣꯂꯥꯟ ꯃꯅꯥꯛꯇꯁꯨ ꯂꯩꯕꯥꯛ ꯀꯤꯟꯊꯕꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯕ CRPFꯀꯤ ꯄꯣꯁꯇꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯆꯔꯣꯡꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯃꯔꯤ ꯂꯩꯅꯕ NHIDCLꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯂꯣꯡꯁꯤꯟꯈ꯭ꯔꯦ, ꯖꯋꯥꯟ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯖꯝꯃꯨꯒꯤ ꯄꯨꯟꯁ ꯍꯥꯏꯋꯦꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯂꯣꯡꯁꯤꯟꯕꯗ ꯑꯥꯔꯃꯤ ꯄꯥꯔꯁꯟ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫